ngasi akhoi pangthok chariba second protest asi ngasi dagi hawgaduriba akhoi gi hawji hawji manipur da paliba first day lenga asina chathariba haidi pangthokani haina chathariba sangai festival asibu yaning de haibadu gi mayoktani hawji hawji sangai festival tawbase maram sungcha chate akhoi thamoi sengna yaning de karigina haibada akhoi 2023 dagi hawji phawda akhoi manipur da tariba praja singde tangdu laita dana hingi miyoi lising kayama relief camp da hagi thawai nuai tana punsi haidi muchi pikham nagi ba mayam ama suyaw khrabani masi kari gi khangbi da bano ba khoi pya lenga china makhoi singsi gi hana phana ba makhoi gi we hana sinbiyo ba sidai sidai khoi gi inat culture kannana bani haiduna thada reiba paisa mayam sina miyoi bagi punsi do hana kanbiyo ba miyoi bagi punsi kandana akhoi inat culture kan ba ya gadra ba hawjik je IDP singsi makhoi gi oiba we makhoi bu kaidongoi mayum da hanjan hangadagi haina khangdana haidi tungi asa mangi thamai amama haidi masagi aim masagi objective loina bang haidi chamam naraga pusi leli ba sarkar api ba khara sarga hingaya da bagi si haidi ba akoi gi IDP singsi ki hana makoi gi afaba lambi we budu hana sembiu adugi matungda akoi gi free zone ohenbiu adugi matungda koi festival se pangthok piu haibne ba manipur da praja tariba praja akoi sibu ngaubra ba akoi gi inat culture yo khaning da akoi kana bu lai gada ge ba ngasi tabang changsa sida akoi inat chawkhat pa akoi chawkhat hingba nuai na harau tayam na hingba se akoi mipung khuding ma pam me ba tabu tabu hojik matang sade haibne ba tanja se matang sade sangai festival pangthok pa haibse aduda thada gadur ba lupa lising crore singduna hairiba akoi gi IDP singsi makhoi gi punsi gi makhoi gi mayum hajanana bagi amasung akoi na prizol oidriba asigumba mayam se hana thada biraga asigi waroi salama pusalaba matungda akoi gi festival se pangthok piyoba aduda akoi khuding mak manipur da tariba jati khuding mak se harau na saruk yamina seba harau na saruk yamina raga akoi gi nat gi oiba culture gi oiba adugum kumai harau nungai badu ba akoi festival haibane ba male pithibida akoi sak tak tu bani amasung akoi gi tourism sector ke ama manipur da phaja ba akoi tourism takhana na bagi sem yari chumme ba adum kaya do pangthok si haibane ba tawbiu haibane ba aduna akoi yam sangna ngakjarai hujik matang sungcha cha de haujuk sangai festival pangthok pa haibase sarkar na ngampi haiduna pangthok pini adugo yengsi akoi gi thawai hauchang yaungna ngasi yajaning de haibaduni ngasi akoi gi kiam sibai hauga kiam babu bazar sida laijaba akoi gi maitai community joint coordinating committee haina khangnaba miyam 19 club haina khangnaba adugumba committee amasung akoi women wing loinana asigumba akoi gi sit and protest se pangthok se